Hello. Ai sinh sai yuk nung ai ban da bagi video macha ma share tau za bane ba ko mi myam na confused chat le ai khange karamai na thoki ai su am share tau ning ban na te si gum se adu bu ngai man de mi ama bu karamai ni yeng ni hai se ai ngasi chap chan na khange ta seng na ai khoi ngasi noma pan bani hai bai khoi khang de noma pan madu kari no ai khoi ta seng na khang de ai hoji lamlong bazar da poche yon bani nungki gi lamlong da yon le maho cha gi gumna ngasi thodok thok se karamai thokra hai rati mi myam na sulan na su lobi ganu ai sa gi nungai tab du hai dok cha bani ayuk da ai khoi kai then pu me nagam pan da ai gi poche du khra kai no tawrati ko na roi hai ra nagam pan da poche yeng ba kum ba kan si da kai then se thing bani na kari tau buza la hai ra nagam pan gi toilet hek lan thoga pangan nu pa mai ko bi se mun na budu ai khoi na khan badi nasi pochai yon da bani na ma gi pochai se mi luk mai khoi na khra lauke hai da na moi su mun na pa ma le adu bu kari lai buza la hange hai da na gari se khame khamaga kumbane kumba kan si da ti mai gi se moi na boy rame magi pochai su mun laga kaino tau boy rame du su ai ti kari su khang de moina mera pai bi amani sina ai ta khamo de gari du hai kre mina pochai yon nganu hai raga noma pan ban numit si ta hai ra moi se khamo hai ba dai khoi chen na ngai su tau de khambi khoi gyan ta dri moina khamo hai ba kan da soi khoi gyan ta jadri andu da hamra ga ngai moi la ga kari no noi kari pochai yon ban la pra pra hai pochai yon ban la pan na te khoi di pochai tik ban la pan ni hai pa kan tha ja bi de tha ja da na nu pi ma sinai mu ga engon da gari de jing ga tau ba hore noi usit ta ban ne no ma pan ban ne ha bisuna khang da pra khang na tau bu du la bu du kari gira hai ra ga ngang ba hore ba noi gin naga christian da di nong mai jing ai khoi lep pa na tra noma pan ban numit noi kari gi lep te hai ra ga ngang ba myam ngang e ai khum de adu ai khoi ta cheng na khang da ban ni hai ra ai khoi khum ba bu dia du khak ta ne khoi na khum ba se khang da be gi la pa ne na yam request ta we adu da khang da ban ni hai ba si moi tha ja bi de tha ja de kari gi tha ja da bra ai gyan ta de adu da ai ngon da chinga ga phu ge khot ke tau khre moi se adu ai se nungai ta na hai no tawra nu pm masina budi khutti thaga nu haye ba adu da moi gi da nu pm noi ba ma yawe ma se ya de se du di ya roi ne hai ra ga kan ngang ba hore du da nu pi sina nu pm du na mu ka chalo hai bu kan sta po chai subra hai nai se yeng ba ne gari chalo hai bini na adu di chat ke ni yeng ba kan dai gi yam de thoiding se aina khara khai do bra ga purak sa ba ne ba nong ma da loi na sit pa ngam da bani na ai gi ngam ga do ai khai do ra pu du moi na lo ra me asirom da ngang ba sara moi na pochai se chinga ga mera pai bi khoi na chinge so maning da nu pa ma sina activa da lepa ga phamra ga gari da hap ra ga ma se pu na ngai ta we na adu di chalo hai ra de gi pochai du su na pi ro hai pa kan da na ga si loi na lo tho ra khot pra moi se ngang re ngon da ngang ga pochai se pi rak te adu pochai lau thi ba gi ai nungai ta ba kari su khan de lau ge lau jasnu adu bu ni moi na pochai du pa ma di phajana ni sunu ngarang asi da su donation myan la e pochai pi o kholo haida na adu bu seng na ni ra de khoi su pi adu bu mi gi ya maman yam ge ra ya moi ra mi gi pochai lut tau ba gum na tau ri de se asi de ai pam de mi ma ai khoi se ching mi ni haida na moi na usip ta ba gi ra na traga na kari mong ra ai khang de lan yam pam je ban na te lan matam ni khoi su yam wai no khoi su yam wai ama su yam wan na bani adu ma gi hing na ba tau bani na khoi su mingon de mathang lo ra ga kai then se ka rak bani adu da asumai na pochai mun bi ba khot pa tau ba gyan ta han ba yai ai oi ra di mi ama oi ra di mathang da di sumai na la kan ko nong ma pan ban nu mi che kai theng hang da bani ko hai ra de khoi na su gyan ta jara ga mathang da tau da su yai adu bu adugi matam su pi de direct gari de gi moi na ngon da attack to ra pa de gi pam nungai te du mak ti ko pochai tu kya gi mangyer su mang su
ꯑꯗꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯀꯃꯦꯟ ꯄꯤꯅꯤꯡꯕꯅꯦꯅ ꯄꯪꯄꯤ ꯄꯤꯒꯅꯨ ꯀꯃꯦꯟ ꯄꯪꯄꯤ ꯄꯤꯔꯤꯕ ꯃꯤꯈꯣꯏꯁꯦ ꯑꯩꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯤꯡꯗꯦ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯂꯥꯏꯐꯇ ꯊꯥꯒꯠꯄꯅꯦ ꯂꯥꯏꯐꯇ ꯆꯠꯄꯁꯦ ꯑꯩ ꯀꯤꯔꯤꯕ ꯅꯠꯇꯦ ꯑꯩ ꯏꯔꯥꯟ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯐꯣꯡꯗꯣꯛꯆꯕꯅꯦ ꯃꯤꯒꯨꯝꯅ ꯀꯃꯦꯟꯗ ꯂꯣꯟꯅ ꯁꯛꯀ ꯎꯠꯇꯗꯅ ꯂꯣꯜꯂꯒ ꯀꯃꯦꯟ ꯇꯧꯅꯤꯡꯕꯅꯦꯅ ꯇꯧꯖꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯩ ꯂꯥꯏꯐ ꯆꯠꯇꯈꯩ ꯃꯣꯕꯥꯏꯜ ꯅꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯠꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯨ ꯍꯥꯏꯗꯣꯛꯆꯕꯅꯦ ꯃꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯌꯥꯝ ꯂꯩꯌꯦ ꯑꯁꯨꯃꯥꯏꯅ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯃꯨꯟꯕꯁꯦ ꯇꯣꯛꯄꯤꯔꯣ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯄꯣꯠ ꯆꯩꯗꯨ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯃꯤ ꯃꯁꯛ ꯌꯦꯡꯂꯒ ꯇꯧꯒꯦ ꯍꯥꯏꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯅꯦ ꯁꯤꯔꯁꯨ ꯃꯅꯤꯄꯨꯔꯗ ꯁꯤꯒꯗꯧꯕꯅꯤ ꯁꯤꯕ ꯀꯥꯟꯗ ꯑꯩꯅ ꯃꯅꯤꯄꯨꯔꯁꯤ ꯂꯣꯏꯅ ꯊꯥꯡꯔ ꯆꯠꯈꯤꯒꯗꯧꯕ ꯅꯠꯇꯦ ꯇꯨꯡꯗ ꯂꯩꯍꯧꯒꯗꯧꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯕꯁꯨ ꯃꯣꯏꯒꯤꯗꯃꯛꯁꯨ ꯈꯜꯂ ꯑꯩꯈꯣꯏ ꯑꯐꯕ ꯄꯔꯥꯗꯨ ꯇꯝꯕꯤꯍꯧꯁꯦ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯃꯨꯜꯂꯒ ꯆꯩꯁꯨ ꯆꯩꯕꯤꯕ ꯐꯨꯒꯦꯁꯨ ꯇꯧꯔꯕ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯨ ꯃꯨꯜꯂꯤꯕ ꯑꯗꯨꯗꯤ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗꯤ ꯄꯣꯠ ꯆꯩ ꯂꯨꯠ ꯇꯧꯕ ꯅꯨꯃꯤꯠ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯦ ꯍꯪꯅꯤꯡꯉꯦꯀꯣ ꯈꯪꯗꯦ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯑꯩ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯇꯥꯕꯤꯗꯦꯕ ꯆꯠꯂꯣ ꯍꯥꯏꯅ ꯆꯠꯄ ꯒꯥꯔꯤꯗꯨ ꯄꯣꯠ ꯆꯩ ꯁꯨꯕ꯭ꯔꯥ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯋꯦꯠ ꯑꯣꯟꯅꯕ ꯐꯥꯂꯥꯒꯤ ꯄ꯭ꯂꯦꯠꯇꯨꯁꯨ ꯂꯧꯕꯤꯔꯝꯃꯦ ꯑꯗꯨꯒ ꯊꯣꯏꯗꯤꯡꯒꯤ ꯕꯣꯔꯥ ꯃꯆꯥꯗꯨꯁꯨ ꯃꯣꯏ ꯂꯧꯕꯤꯔꯝꯈ꯭ꯔꯦ ꯅꯤꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯎꯜꯇꯥ ꯆꯩꯔꯛꯑꯦ ꯃꯣꯏꯅ ꯁꯥꯊꯨ ꯍꯨꯏꯊꯨ ꯍꯥꯏꯅ ꯃꯌꯥꯝ ꯉꯥꯡꯔꯛꯑꯦ ꯅꯣꯏꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯒ ꯌꯣꯟꯕ ꯂꯥꯛꯑꯒ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯉꯥꯡꯉꯦ ꯑꯗꯨ ꯅꯨꯄꯥꯅꯦ ꯑꯗꯨ ꯉꯥꯡꯕ ꯃꯤꯗꯨ ꯅꯣꯡꯃ ꯈꯛꯇ ꯈꯪꯕꯅꯤꯅ ꯅꯣꯏꯅ ꯅꯨꯡꯇꯤ ꯂꯥꯛꯑꯒ ꯀꯔꯝꯍꯥꯏꯅ ꯈꯪꯗꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯄꯣꯠ ꯆꯩ ꯌꯣꯟꯕꯁꯤ ꯅꯪ ꯉꯁꯤ ꯈꯛꯇ ꯂꯥꯛꯄ꯭ꯔꯥ ꯁꯥꯖꯤꯟꯅꯒꯅꯨ ꯅꯪ ꯅꯨꯡꯇꯤꯁꯤꯗ ꯌꯣꯟꯕꯗꯤꯒ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯆꯤꯡꯃꯤꯗꯤ ꯅꯣꯏꯅ ꯈꯪꯕꯗꯗꯤ ꯃꯁꯛꯁꯦ ꯅꯣꯏꯅ ꯃꯥꯟꯅꯅ ꯈꯪꯔꯝꯒꯅꯤ ꯀꯣ ꯑꯩ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯆꯤꯡꯃꯤꯅꯦ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯍꯣꯏ ꯅꯥꯒꯥꯟ ꯄꯥꯟꯗ ꯐꯝꯃꯒ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯃꯤ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯗ ꯌꯣꯟꯖꯗꯦ ꯑꯩꯗꯤ ꯂꯝꯂꯣꯡꯗ ꯌꯣꯟꯖꯔꯛꯏ ꯁꯤꯗ ꯑꯩꯗꯤ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯇꯤꯛꯄ ꯆꯨꯝꯅꯒꯤ ꯄꯣꯠ ꯆꯩ ꯇꯤꯛꯄꯒꯨꯝꯕꯅꯤ ꯀꯣ ꯑꯗꯨꯗ ꯋꯥꯁꯨ ꯇꯥꯕꯤꯗꯅ ꯗꯥꯏꯔꯦꯛ ꯃꯤꯕꯨ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯗꯤ ꯄꯥꯝꯗꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯀꯃꯦꯟ ꯍꯧꯖꯤꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯄꯤꯅꯤꯡꯕꯅꯦ ꯍꯥꯏꯅ ꯄꯪꯄꯤ ꯄꯤꯔꯤꯕ ꯈꯣꯏ ꯑꯩ ꯈꯛꯇꯒꯤꯅꯦ ꯑꯗꯨ ꯃꯇꯝꯗ ꯃꯤ ꯑꯇꯩꯗꯤ ꯂꯥꯛꯔꯝꯗꯦ ꯃꯤꯗꯤ ꯈꯪꯕꯅꯤꯅ ꯂꯥꯛꯇꯕ ꯑꯣꯏꯕ ꯌꯥꯏ ꯑꯩꯗꯤ ꯈꯪꯗꯕꯒꯤꯒꯨꯝꯕꯅꯤ ꯑꯗꯨ ꯈꯪꯗꯦ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯕꯅꯦ ꯀꯌꯥꯔꯛ ꯍꯥꯏꯌꯦ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗꯦ ꯃꯣꯏ ꯑꯩꯒꯤ ꯃꯃꯥꯡꯗ ꯄꯥꯡꯒꯟ ꯅꯨꯄꯥ ꯃꯩ ꯀꯣꯕꯤ ꯕꯦग ꯑꯆꯧꯕ ꯑꯗꯨ ꯃꯣꯏ ꯃꯨꯜꯂ ꯊꯥꯡꯉ ꯆꯪꯕ ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯗꯨ ꯐꯥꯎꯕꯁꯨ ꯀꯔꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯉꯁꯤ ꯃꯤ ꯄꯣꯠ ꯆꯩ ꯌꯣꯟꯅꯗꯕꯅꯤꯅ ꯈꯖꯤꯛꯇ ꯐꯪꯕꯁꯤꯗ ꯃꯣꯏꯁꯨ ꯌꯦꯟꯅꯒꯦ ꯍꯥꯏꯅ ꯂꯧꯕꯅꯦ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯨꯔꯣꯝꯗ ꯈꯜꯂꯒ ꯑꯩꯗꯤ ꯃꯨ ꯌꯦꯡꯔꯤꯕꯅꯤ ꯏꯄꯪ ꯄꯪꯅꯀꯣ ꯑꯩꯗꯤ ꯑꯗꯨ ꯃꯨ ꯌꯦꯡꯔꯤꯕꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯈꯥꯝꯃꯣ ꯍꯥꯏꯗꯅ ꯈꯥꯝꯃꯦ ꯑꯩ ꯆꯦꯟꯅꯉꯥꯏꯁꯨ ꯇꯧꯗꯦ ꯀꯔꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯦ ꯉꯥꯏꯕꯅꯤ ꯑꯗꯨꯗ ꯂꯥꯛꯑꯒ ꯃꯣꯏꯅ ꯑꯩꯒꯤ ꯐꯤꯔꯣꯟꯒꯤ ꯕꯦꯒ ꯌꯥꯎꯔꯝꯕꯗꯨꯁꯨ ꯃꯈꯥꯗ ꯃꯣꯏ ꯂꯪꯊꯣꯛꯄ ꯍꯧꯔꯦ ꯂꯪꯊꯣꯛꯀꯅꯨ ꯁꯤꯗꯤ ꯐꯤꯔꯣꯟꯅꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯀꯨꯝꯂꯛꯂꯒ ꯌꯦꯡꯕꯅꯦ ꯀꯩꯊꯦꯜꯁꯦ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯒꯦ ꯍꯥꯏꯅ ꯀꯨꯝꯕꯅꯤ ꯄꯣꯠ ꯆꯩ ꯑꯩ ꯌꯣꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯁꯤꯗ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯊꯥꯖꯗꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯆꯤꯟꯊꯤꯒꯅꯨ ꯅꯣꯏ ꯁꯤꯗ ꯌꯣꯟꯕ ꯂꯥꯛꯄꯅꯦ ꯈꯣꯠꯄꯅꯦꯅ ꯉꯥꯡꯕ ꯍꯧꯔꯦ ꯑꯗꯨ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯂꯥꯛꯄꯅꯦ ꯍꯥꯏꯗꯤ ꯄꯣꯠ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯀꯅꯤꯅ ꯑꯗꯨ ꯄꯣꯠ ꯆꯩ ꯃꯨꯟꯕꯁꯨ ꯇꯣꯛꯄꯤꯔꯣ ꯐꯖꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯔꯗꯤ ꯑꯃ ꯃꯁꯛ ꯌꯦꯡꯅꯗꯕꯤꯗ ꯃꯥꯁꯦ ꯑꯗꯨꯅꯤ ꯑꯗꯥꯅꯦ ꯈꯥꯏꯗꯕꯤꯗ ꯐꯖꯅ ꯍꯤꯡꯃꯤꯟꯅꯁꯦ ꯑꯩꯅꯗꯤ ꯂꯥꯟꯅ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯕꯒꯤ ꯑꯩ ꯀꯞꯄꯦꯕ ꯑꯩꯁꯦ ꯄꯤꯅ ꯍꯦꯛ ꯍꯥꯜꯂꯦꯕ ꯑꯩꯅ ꯀꯞꯄ ꯀꯥꯟꯁꯤꯗ ꯀꯞꯁꯤꯜꯂꯒꯅꯨ ꯅꯣꯏꯅ ꯀꯞꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯀꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯑꯗꯨ ꯐꯥꯎꯕ ꯃꯣꯏ ꯍꯥꯏꯌꯦꯕ ꯑꯩ ꯑꯗꯨꯁꯨ ꯈꯥꯡꯉꯦꯕ ꯈꯥꯡꯕ ꯌꯥꯕ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅ ꯆꯠꯀꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯃꯅꯤꯡ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯄꯣꯠ ꯆꯩ ꯁꯨꯗꯕ ꯅꯤꯌꯦꯕ ꯑꯗꯨ ꯅꯤꯕ ꯀꯥꯟꯗ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯁꯛꯊꯨ ꯍꯨꯏꯊꯨ ꯐꯥꯎꯕꯁꯨ ꯄꯜꯂꯒ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦꯕ ꯅꯣꯡꯃ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯁꯟꯗꯦꯅꯤ ꯑꯩꯈꯣꯏꯗ ꯅꯣꯏ ꯁꯟꯗꯦꯗ ꯑꯩꯈꯣই ꯂꯦꯞꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯦ ꯁꯟꯗꯦꯗ ꯂꯦꯞꯄꯗꯨ ꯑꯃꯔꯣꯝꯗꯤ ꯁꯟꯗꯦꯁꯤ ꯀꯅꯥꯅꯣ ꯂꯣꯏꯅ ꯑꯉꯥꯡꯈꯣꯏꯅꯁꯨ ꯈꯪꯉꯦꯅꯦ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯀꯔꯤ ꯑꯣꯏꯕ꯭ꯔꯥ ꯈꯪꯉꯦꯅꯦ
ꯑꯗꯨ ꯅꯣꯡꯃ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯆꯤꯡꯃꯤ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯈꯪꯗꯦ ꯅꯣꯏꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯔꯒ ꯇꯥꯡ ꯁꯤꯅꯤ ꯍꯥꯏꯕꯁꯨ ꯈꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯦ ꯀꯔꯤ ꯅꯨꯃꯤꯠ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯃꯅꯤꯄꯨꯔꯤ ꯀꯦꯂꯦꯟꯗꯔꯁꯨ ꯊꯝꯗꯦ ꯄꯥꯕ ꯊꯣꯛꯇꯦ ꯊꯝꯗꯦ ꯑꯗꯨꯅ ꯈꯪꯗꯕꯅꯤꯅ ꯂꯥꯛꯑꯦ ꯈꯪꯗꯕꯒꯤꯅꯦ ꯍꯥꯏꯕꯗꯨꯁꯨ ꯃꯣꯏ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯤꯗꯦꯕ ꯑꯗꯨ ꯃꯣꯏ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯂꯧꯔ ꯆꯠꯈ꯭ꯔꯦ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯄꯣꯠ ꯆꯩ ꯊꯤꯜꯂꯁꯨ ꯑꯩ ꯂꯧꯔꯣꯏ ꯑꯗꯨ ꯄꯣꯠ ꯆꯩ ꯄꯥꯝꯃꯗꯤ ꯐꯖꯅ ꯏꯖꯠ ꯂꯩꯅ ꯅꯤꯌꯣ ꯄꯤꯒꯅꯤ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯩꯌꯦ ꯑꯩ ꯄꯤꯔꯤ ꯃꯣꯏꯅ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯄꯤꯔꯤ ꯇꯧꯕꯤꯔꯤ ꯐꯖꯅ ꯅꯤꯔꯗꯤ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯂꯨꯠ ꯇꯧꯔꯛꯄ ꯃꯑꯣꯡꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯅ ꯃꯌꯥꯝꯅ ꯍꯦꯜꯞ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯑꯩ ꯍꯦꯜꯞꯁꯨ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯁꯨ ꯅꯨꯄꯥ ꯑꯃ ꯍꯥꯏꯔꯝꯃꯦ ꯆꯦ ꯀꯗꯥꯏ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯣ ꯍꯦꯜꯞ ꯇꯧꯕꯤꯒꯦ ꯈꯣꯠꯄꯤꯒꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩ ꯑꯗꯨꯔꯣꯝꯗ ꯍꯦꯜꯞ ꯅꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯤ ꯃꯁꯛ ꯌꯦꯡꯔꯒ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯁꯤꯁꯨ ꯈꯥꯏꯕꯤꯒꯅꯨ ꯃꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯁꯛ ꯃꯥꯏꯗ ꯈꯦꯠꯅꯔꯁꯨ ꯀꯨꯆꯨ ꯃꯥꯟꯅꯗ꯭ꯔꯁꯨ ꯃꯥꯁꯨ ꯃꯤꯅꯦꯀꯣ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯋꯥ ꯉꯥꯡꯕꯤꯕꯅ ꯐꯩ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯑꯗꯣ ꯃꯐꯝꯕꯨꯗꯤ ꯅꯥꯒꯥꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯅꯦ ꯊꯧꯗꯣꯛꯄꯨꯗꯤ ꯑꯩꯕꯨꯗꯤ ꯁꯤ ꯍꯧꯖꯤꯛ ꯂꯝꯂꯣꯡꯗ ꯐꯝꯕꯅꯦ ꯅꯥꯒꯥꯃꯄꯥꯟꯗ ꯑꯩ ꯐꯝꯕ ꯅꯠꯇꯦ ꯑꯗꯨ ꯅꯥꯒꯥꯃꯄꯥꯟꯗꯗꯤ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯌꯦꯡꯕ ꯀꯨꯝꯕꯅꯦ ꯀꯔꯤ ꯀꯔꯤ ꯂꯧꯅꯉꯥꯏ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯌꯦꯡꯕ ꯀꯨꯝꯕꯅꯦ ꯅꯥꯒꯥꯃꯄꯥꯟꯒꯤ ꯇꯣꯏꯂꯦꯠ ꯍꯦꯛ ꯑꯁꯣꯝꯗꯒꯤ ꯀꯨꯝꯕ ꯀꯥꯟꯁꯤꯗꯅ ꯇꯣꯏꯂꯦꯠ ꯍꯦꯟꯗꯣꯛꯄ ꯑꯗꯨꯃꯛꯇ ꯑꯗꯨ ꯃꯐꯝꯗ ꯊꯣꯛꯄꯅꯦ ꯁꯨꯃꯥꯏꯅ ꯚꯥꯏꯔꯦꯜ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯏꯀꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯅ ꯌꯣꯟꯗꯔꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯆꯠꯍꯟꯈ꯭ꯔꯦ ꯑꯩꯅ ꯚꯥꯏꯔꯦꯜ ꯆꯠꯍꯟꯕ ꯃꯔꯝꯁꯤꯅ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯃꯨꯟꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯏꯀꯥꯏꯅ ꯌꯣꯜꯂꯤꯅꯤ ꯃꯤꯉꯣꯟꯗ ꯍꯦꯟꯅ ꯆꯥꯒꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯂꯣꯏꯁꯟꯂꯦ ꯉꯁꯥꯏꯒꯤ ꯀꯃꯦꯟ ꯀꯔꯤ ꯀꯔꯥ ꯂꯥꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯕꯒꯤ ꯑꯩꯁꯦ ꯁꯤꯗ ꯁꯤꯌꯔ ꯇꯧꯕꯅꯤ